Arambai News Guwahati da Maitelon gi pau tamriba singbu ihan handu maktada chingangbam Susitrani na khurumjari hujinga sigi samlappa mariba pau sing lowirase Assam Assembly gi numit mangani chathagadaba ningthami pham ngasidagi haukibaga loinana ahan boina digital system gi kuthangda wahang pakhum gi khudong chabasu lehenkhre ahan boina translator lehenkibaga loinana loan ahum habidi boro loan gi na channel number 1 assamese gi na channel number 2 amadi english gi na channel number 3 da phangki Nakalamaromda ngasigi mifam asida Guwahati gi Dipor Bill gi matangda wahang pahang chathagibaga loidana Kamrup DC na Dipor Bill gi tourism amadi infrastructure chawkhat hanabagi damag lam bigha 18 ga katha ama piragani asigi sumathakta numit 10 gi manungda Dipor Bill gi lam ain kaina khopchilibasing takthoklagani hainasu minister Bimol Borana lauthokhe Ngasigi mifam asi Congress tadi achoba China ama piba numit haibadu oikhre pung kunmarigi manungda Congress ki lanban ningkhairakpagi phibamda Congress MLA Sherman Ali AIUDF ta changkhre Nakalamaromda Rohagi Congress MLA Sasikanta Dasu BJP da changkhre haiba yari maramdi ngasi Rohagi MLA sina CM Himanta Biswa Sarma gi makhong sokna yaifa thaujal nijakhibaga loinana Himanta Biswa Sarma matik chaba CM ni laingaki afaba thabak thoram khudingmakta mahakna sogotkani hairakli Piwa masida CM Himanta Biswa Sarma nasu Congress tagi changlakadabasi yamkhre adubu Sasikanta Das Congress ta leirabasu BJP gi afaba thabak thoram khudingmakta sogotkadaba maramna BJP changba changdabagi khenaba leite hairakhi Guwahati gi Pan Bazar da lariba Mohendra Mohan Chaudhary Hospital samna MMCH ki service mathang chahi Inglisingani kunithoi gi January amadagi leplagani Masi Guwahati gi Anisuba Medical College hojik MMCH hariba mafam asida sagadaba maramna hospital gi thabak thoram pnamak thingjingadoribani Hospital asida hana layeng chatharamba anabasing Pandu First Referral Unit amadi Dhirenpara Hospital da pukhragani Hariba Hospital animag Guwahati Medical College and Hospital na run tawgadabani haina CM Himanta Biswa Sarma na paumisingda khanghalakhi Anoba amasung Guwahati gi Anisuba Medical College asi lupa crore chanipan thadaduna chahi ani gi manungda saba loishingani Hospital asida phamung chanipan thamgani su haire Hariba Anoba Medical College asina awang nongpokta khwaidigi chawba Medical College oigani hanasu CM na makha tarakhi Project asi hojik lariba MMCH amasung Kalapahar TV Hospital Campus punna sagadabani maramaduna hojik sariba Saravati flyover asi Kalapahar Hospital amadi Nepali Mandir samnahanduna Hospital ani asigi wing ani gi marakta chathok chasin tawbada changadaba matam hanta hanabagi damaktani so hairakhi Maragasida CM Himanta Biswa Sarma na Guwahati Medical College and Hospital gi Dr. Singh Private Nursing Home Singh da service tawba lepnanaba haikre College asigi principal da su asigumba thong asi lephanaba CM na haikhe Mathang chehi gi February thada launch tagodoriba anoba super speciality block ki matang ga loinana COVID case yamnamak liktharak maramna ICU sing attai anaba sing gi damak sizinanabagi matang da su khanaba hokre Assam gi Hozai Lanka area da tha tara khaktamak suriba angang ama hingna mai chakpagi thodok ama thokre phina semba ahaibi nausum amada hibhalaga mamana numidangi chak thongduna leiringai marakta yumlonaba amaga wari sananaba mapan thokringai da khanghaudana mai chaklakpadagi charu khokna kuppa yum mai chaklakhi khudakta mayam chinsilaktuna angang ani amadi kanba ngamhokhi adubu pikliba chahi ama phadriba angang asibudi kanba ngamhokhi tre Ngasi Assam Manipuri Pao apunba lup ampal gi Central Committee gi mifam ama Kasar Kamranga Part 1 da pangthokre mifam asida haukiba November 15 da Jiri Ima Pao apunba lup ki president amadi Kadagi founder member Ima Huirem Ongbi memana leikidabada thamoi shokna nungaitaba phongdokhi awaba phongdokpagi thoram asida ampal gi president Ima Sanathoi Devi advisor Sowamongbi Jayanti Devi Maifagi president Thangjam Brozen social activist S Manimohan amadi Kamranga da leiba Pao lup marina saruk yakhi haina General Secretary NG Sukeshni na thadorokpa chirol amana khangalakle
ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 18 ꯑꯃꯗꯤ ꯉꯁꯤ ꯗꯤꯁꯦꯝꯕꯔ 10 ꯃꯍꯥꯔꯥꯅꯥ ꯄ꯭ꯔꯇꯥꯞ ꯁ꯭ꯄꯣꯔꯠꯁ ꯀꯣꯂꯦꯖ ꯗꯦꯔꯥꯗꯨꯟ ꯎꯠꯇꯔꯈꯟꯗ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯅꯦꯁꯅꯦꯜ ꯇꯥꯏꯀꯨꯟꯗꯣ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯂꯈꯤꯄꯨꯔ ꯁꯕ ꯗꯤꯚꯤꯖꯟ ꯇꯥꯏꯀꯨꯟꯗꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯒꯣꯜ 5, ꯁꯤꯜꯚꯔ 3 ꯑꯃꯗꯤ ꯕ꯭ꯔꯣꯟꯖ 5 ꯄꯨꯟꯅ ꯃꯦꯗꯜ 12 ꯂꯧꯔꯛꯈ꯭ꯔꯦ꯫ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕꯁꯤꯡꯗꯤ ꯑꯦꯝ ꯌꯥꯏꯐꯕ ꯁꯤꯡ, ꯑꯦ ꯃꯦꯔꯤꯅꯥ ꯗꯦꯕꯤ, ꯑꯦꯁ ꯀꯥꯗꯤꯔ, ꯀꯦ ꯑꯩꯆ ꯏꯆꯟ ꯑꯃꯗꯤ ꯕꯤꯌꯥꯡꯂꯥꯡ ꯗꯈꯔꯅꯤ꯫ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕꯁꯤꯡꯅ ꯌꯥꯁꯤꯟ ꯃꯣꯍꯝꯃꯗ, ꯑꯦꯜ ꯄꯤꯁꯛꯇꯣꯟ ꯆꯅꯨ ꯑꯃꯁꯨꯡ ꯇꯤ ꯑꯩꯆ ꯂꯤꯛꯂꯥꯏ ꯁꯅꯥꯅꯤ꯫ ꯑꯗꯨꯒ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯈꯤꯕꯁꯤꯡꯅ ꯇꯤ ꯑꯩꯆ ꯅꯤꯡꯇꯝꯕ, ꯑꯦꯝ ꯔꯣꯍꯤꯠ ꯁꯤꯡ, ꯑꯩꯆ ꯅꯣꯡꯗꯝꯕ, ꯇꯤ ꯑꯩꯆ ꯍꯦꯂꯦꯅꯥ ꯂꯩꯃ ꯑꯃꯗꯤ ꯁꯥꯂꯦ ꯃꯣꯍꯝꯃꯗꯅꯤ ꯍꯥꯏꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯧꯔꯥꯡꯕꯝ ꯅꯣꯒꯦꯟꯗ꯭ꯔ ꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ The Briefing Program for Second Internal Community Resource Person Round haiba thorom ama Jiribamda pangthokre. Manipur State Rural Livelihood Mission, Department of RD amadi Manipur Lengakna Sin Langduna Jiribamgi Chingdong Likai de Leba Block Mission Management Unit ki office ta ngasi ayu BMMU gi manager Wahengbam Premchan masamak yauna pangthokhi. Haukiba November 12 dagi December 10 fauba Jiribamgi Hilgad Dibong Sonapur amadi Jakuradhar Jiri Mari da Leba Miyoi Tara dagina Tara Manga faubana saba Self-Help Group Chama Chaurakna Yumnak Lisingama Subna Tara Konchinba Self-Help Bank Sakhi Ani W Surbala Amadi L Sarina Imphal dagi Miyoi Nipana Saba Resource Person Singyauba Team Singaloyana SBI MSCB Bank ki Manager Singa Puna Paminaduna Ngasigi Thoromasi Mapung Phana Pangthokhi. Bank tagi loan matau karamna laugani amadi sale matau karamna sisinagadagi haibagi matangda resource person singna punna takpiki. Manipur ki chingi mahiroi lup singna Manipur Hill Areas Bill Assembly da puthokuna khanade haibagi damak ngasi CM N Biren gi ukrul khongchat boycott tawre haina lauthokrabasu Chief Minister na mafam aduda helicopter da chatuna mafam adugi miyam singa unaduna pangthokadawa thoramdi mapung phana pangthokre. District Administration Ukhul na senduna Lungchong Maifei Block ta pangthokiba Outreach Program da CMN Birena miyamgi mafamda phongdokhibade Manipur miyamgi damakta BJP na luchingba lengak asina laukhatlakpa thabak thoram singi manungchana Ukhul District tasu Model Village amamam semgatnaba lengakna thabak paikhatkani haibasine. Manipur Horse Riding and Polo Association da State Lengakna Lamphel da piriba ekar kuntrarom chawba lam asida International Polo sanaba yaba achoba kangjibung ama semnanaba thabak paikhatpa hore haina association asina press thadorokpa chirol amana khangalakli. Anoba kangjibung ama semgatpa amadi madugi akoibada sagol singi sajik chafam semgatpada miyamna mateng pangbiyusu haijarakle. Scheduled Tribe Demand Committee na Mitaibu ST list chalhannaba changsilakpa khongjanga moina Wangkhai Khunou Soibam Lekai Mera Paibi Sing amadi tongan tongan ba school gi mahiroi sing amadi club sing ga pulaga wakat mifam phamduna protest tawkhre. Wakat mifam asida saruk yakhiba General Secretary K Bhogendra Jitna lengakna recommendation thadrabade thasigi kuntaret ki ahing nongyai dagi kunipan gi pung taruk fauba Manipur pombada pung 19 gi total shutdown Chatharagani Lauthorakre. Tangkumapanasi Imasingi Yoiba Mera Paibi Numit Thoram Laibana, Nongma Yekalaga, Kongsangasi, Changsing Gadavani, Haneso, Magna, Sengdorakle. Manipur Ningtam Landa Tawaina Ponta Pikraba, Ningtam Lanmi, Pongna Brajavasigi, Chamaga, Marfunipan Suba Mapokumon Thoram, Tripura da Supang Tokre. Manipuri Literary and Cultural Forum Tripurana Sinduna, Tripuragi Mitei Kun Gauranagar Laiba, Paunagi Mitamda, Haikat Lekat Tamduna, Pangtokiba Thoramasida, Miyamna, Athobugi Mitamda, Ikaikumnaba Utki. Thoramasida N. Rajrina, Kongjom Parbasaki. Forum gi President N. Bir Singh na Luchingduna Pangtokiba Thoramasida, Panchayat Pradhan N. Bikram, Mairapai B. Khuai gi President N. Binota Singh, Saknaraba Nongmai Nongrakpam Panchababu Dattana Chingba Khunai Miyoi Kyanasu Saruk Yakhi. Punjab ki Golden Temple ki Senglaba Laishangbu Mangthoknaba Honorambagi Matangda Kanna Rajniti Sanarakli. Mangthoknabagi Thong Adubudi Kanna Condemn Tongnarakli Adubu Mihat Adubudi Condemn Tongnadri. Nakalamaromda intelligence ki report matungina Mangthoknabagi Honakiba Thong Adugi Matung Punjab Talariba Dharmagi Mafam Singi Security Kankhanaba Hairakli.
Indiada Omicron case masing chamaga humbudramathoi henkre. Indiada variant na Omicron variant na maram oiraga COVID ki third wave lakpagi mipainabam lerakpadagi jeksinabagi damak AIMS Delhi ki director Dr. Randeep Guleriana Omicron variant ki case hek thoklakpada madugi damak sem saduna lainanaba hospital authority singda khanghalakre. UK da sathirakliba sigi chang asi thoktanaba ekhoi sem sabatai loinana malem da Omicron case hengalakliba si yamnak checksina monitor tawbasu tai hairakle. Adubo kendra lengakna oxygen amadi medicine gi stock marang kaina lei su hairakle. India da hauzik phawda Omicron gi case khwaidigi yamna phangliba state asi Maharashtra ni. Maharashtra da punna Omicron case yankai mari sukre. Mathangda Delhi da kunipane. Aduga ahum subadana Telangana da kun sukre. Asumna mathang leiri adubu awang nongpoktagi khara naksina West Bengal da su Omicron gi case mari hauzik phawda phangkre. Asumna India da Omicron case chamaga humbudramathoi yaukribane. Maragasida malem gi oinade UK na Omicron gi epicenter habadu oirakle. Haukiba pung kunmari asida UK da record oina Omicron case lising tarani thoiga chamaga kuntraumdoi phangki. Asumna leibaga sida case masing lising kuntra taret ka chama supna ama yaukre. Masi subnatagi Omicron gi case khaktani. Malem da hauzik Omicron na khwaidigi sokliba si UK, Belgium amadi Denmark leibak ahumasini. Adubo Omicron ihan hana phangkiba South Africa da de aduk henjinna sokpagi pau laktri. Masisu angakpa amani. Matamamada sundrang da chatpasi astronaut scientist sing khaktana chatnarami adubu hojikti tourist sing su sundrang da chatpa hongnarakle. Japanese fashion tycoon amadi billionaire space tourist Yusaku Maezawa International Space Station da tongduna numit tarani thoini koiruraba matung ngasi malem da amuk halakre. Maezawa ga loinana producer Yozo Hirano amadi Russian cosmonaut Alexander Misurkin gi team asina ngasi ayuk pung 9:50 muktabada Kazakhstan gi mafam amada taraki. Panba yai chahi 93 suraba Maezawa amadi chahi 53 suraba producer Hirano space station da chatnanabagi dambak ahanba self-paying tourist singni. Aroibada ngasi gi tentakpa maroiba pau khara. All Assam Minority Students Union gi wakat khongjang singda indigenous Muslim singna sawat loi hairakre. Assam gi BTC gi manung chanaliba private college kuntaru government college onthoklagani haina CM Himanta Biswa Sarma na lauthokre. Nagaland Assembly na ngasi apspa lauthoknabagi damak 5-point resolution laukhatnabagi warep laukre. Nagaland Pradesh Congress Committee na Mon District ki micham hatpada chenaba maralaiba sing apspa gi marum thuplaga nanthokpa yaroi hairakle. Maragasida Armina su miharasigi matangda thihumba chathaba hokre. Arunachal gi CM Pema Khanduna Konung Sahar Itanagar gi wangmada phamba anirak suba miphamoina ngasi Pasighat ta cabinet mifam phamkre. Arunachal Pradesh ki khwaidagi mapangal kanba mahairoi lub All Arunachal Pradesh Students Union na Chakma amadi Hazong refugees singi census taunanabagi damak BJP na luchingba state lenga ki mathakta numit Tara mangani gi ultimatum tharakre. TMC Supremo amadi West Bengal gi CM Mamta Banerjee hayeng Guwahati da thunglaragane aduga hangchitna Shillong chatkadoribane. Haukiba chahi humbudra humdoi leibaga sigi miyam gi seva tawduna lakraba All India Radio gi transmitter taruk lakliba December 13 dagi matam chuppagi oina thingjilagane. Lok Sabha da Aadhaar card ka voter ID ga link laina hanabagi election laws amendment bill ngasi pass tawkre. Bill asi UP Mikhal da yenglaga thangalakpani haraduna masi standing committee da thabagi opposition gi wafam lengakna reject tawkre. Delimitation panel na Jammu Kashmir gi oina anoba seat taret amaga hapkatnabagi suggestion pirakle. Karnataka na anti-conversion bill ayaba pikre. India gi share market ta COVID ki chaitheng phanglakli. Bombay Stock Exchange ta point lising amaga chahum hantharakhibaga loinana Nifty su lising tarataruk ka chatruk hantharakhi. Union Health Minister na angang singi oina COVID vaccine yamna thunamak phanglagani haikre. Biotech na phase 3 Covaxin su booster trial gi damak apply tawrakre.
Delhi positive sample namak Omicron ki damak genome testing ki tharagani. Panama paper leak ki case ka mari lena ED na Aishwarya Rai gi mathakta ngasi wahang pahong chathakre. Mapan lebakta ain kaina sil thambasingi lista Bollywood ki masak naiba miyoi kyasu Chennai hairi. Maragasida Aishwarya Rai gi manempok MP su oribi Jaya Bachchan na thogdogasi ki matangda parliament ta pendaba phongdokre. Dhaka da sanariba chahi 18 makhagi nupi gi football da India final changkhre. Semi final da India na Nepal bu amasino da thoiduna India final changkhibane. Philippines typhoon da sibagi masing chani sumna nipan sukibaga loinana haukiba chahi khara asida lebagasibu sokhanba khwaidagi tamthiraba nonglei nungsit handaki asini lauthokre. Leftist Gabriel Boric na Chile gi khwaidagi nahawariba president oiragane. Hanagi mahiro luchingba asigi masagi chahi subnatagi 35 khaktamak suri. Amadi Masagi corruption kupsinabagi damak loinana leibak amasung political parties singi mingchat thianabagi damak Pakistan ki Prime Minister Imran Khan resign togodabani haibagi wakat Pakistan ki main opposition party Pakistan Muslim League Nawaz PMLN na kanadabi torakle. Ngasi garna di Arambai News Guwahati da Maitilon ki pau sandok jaba matang installation jaba ga loinana tabiri basingbo amkasu hanna kurumjari.